ngasi sangai clinic ki foundation day ni ayuktagi hongna Sanatampha clinic ki mafam sin thungna chatuna anaba mayambu nofet tawraga awanu ngai wari sane loiraga magi room da changlaktuna fami Madhavi Surjakanta amadi Thoiba makhoi ahumsu pot mayom puduna changlai Thoibana bima pot singdu surabra yengu room number 6 tu chawsu chawi hanglaga sulai haiduna kakana function du aduda pitakna sinna bahairam labani pung 10 da hogadabani Sanana fare kaka Thoibana yengu he Madhavi nangsu thabak loisanaba room number 6 ta chalo ipasu laklage aduga kanta nangna pot singdu surabra yengminaraga puro Surjakantana Fani kaka Madhavi su thokre Thoibasu inakre pot singdu yengna Sanana hairei kana da invite to khangbi bratamo Surjakantana aikhoigi doctor sing nursing aduga mantri rajen ga oramale madam o amaga raski samudusu tawkhibani Sanana kanana taw haina tawribano engondaga amta hangbiramdriba karigino Surjakantana nahan madam kharanga na charkiba numituda kakai bani na khalaga tawkhibani atai private hospital singi mapu loina yawbanina masu nungai roina ado magi mongsu yingningbagini sarga kanasu makhoi loina laksanu nahangi mi singdu magi asengbra yengsi haibagini Sanana angang sing amani mayanggi seba tawnaba ne kho haibadudi nektrabo Surjakantana nektre madam warobino Sanana haima mayanggi seba di kanana tawdoino Surjakantana ai leirisidi madam Sana tapli mayam tinba achawa mafamda aina tamobu mayamgi seba tawhaningde Surjakantana karige Sanana as wa khudima khangna kari sum hangnisibu kaigino tamo Surjakantana nate ai asengbe khangdabaini madam Sanana khangdragana to sauna fet lei thoki Surjakanta no fet tawraga mamangda laklaga lepi aduga hari asuk sawgali sibu kaigino madam wa matak hing haibaga fet hekta lawi asengba khangbra madam hayura Sana mangak nomai Surjakantana matam kuina lotuna lakpa ama ai ngasidi lotlaroi aise madam na ubiribadu nate tasengbadi ai miyamna sakhangnariba afabo businessman special contractor Surjamanigi amata pokpa machano pani aina tawriba thabak asida aina hanthaba ikaiba mata leite namituda aina purakhiba paisa singdusu isagini aigi thingamdraba loinaidraba lan kaya lei adubu madam aina hainingbadi mi amana mi atopa kaya seba tawbada ikainingai leite madam gi clinic sida aibu miyamgi seba mateng pangba seba tawbagi ayaba adu madam na pibiyo Sana ngapana loikhre wa ngangdana mamit kuptaba makai kanta da yengduna lei kanta tapna nakna changsilaktuna sanagi makhut pairei aduga makha tarei madam aina madam bu hainingai leitana yamna nungsijai yamna aina thawaina haksangda leiri makhaidi aina madam gi ija sokpa thaba amata taw aina wasakli basini adubu fataba thabak natabadadi madam na aibu thingbiganu madam se aigini aduna sangai clinic ki daitasu aigini Sana tapna nokthorei Surjakanta masado haifam khangdana khoirangi aduga tapna hairei I love you Sana nokfet tawraga I love you too Surjakantana promise Sanana promise Surjakantana adudi ai pochai singse thilukige kocha chatlonganu madam na chatlaga mayamna ko enging adu uraga ai phaidosi bongsawdo sawali lermu ko lengdana adu hairam laga thokre Sanasu nokmi lehore Sangaigi room number 6 ni miyam tille maruai boina mantri rajen clinic adugi matam sangna degi leklaba haichodi ratan location na chingba amadi thoiba samu amasung mapagi matung ilakpi Helena atai doctors nurses staffs Madhavi amadi samu gi khongloi ahum dusu leiri opening song welcome address people loirba matung mayam mathang speech people loiraga aroibada Sanatampha gi tarami Sanabu ko kholai Sanatampha na hawalakbada mayam du pungangongnai Sanadagi mifam amata hongnade asangma machugi mayik naibi asangma machugi blouse amadi pana sandokriba asangma machugi wangkhai fini adugi mathakta joina tariba chaptingba sangkraba samlang samuga Helena gadi mayakai Helena ga Sanatampha gasi opposite ni amana tiliba miyam amasung
hek thengnaruba mi khudingmapu pukchik chik handuna potha hanba ngambagi saktamni aduga amana samang sanaiduna ubada kok chakpa khoidau sagatpani sana tapna changsilaktuna wangang bahorai ikai khomnabada matik charaba ngasigi thoromapu oibiriba honorable minister maru oiba phomphom langda lengsing biribasing amadi tiliba miyambu nolokchari ngasi asi sangaigi kuntare suba kumoni laiwai khraba aigi apokpan lingkhat piramba aigi kakana daita pumbuk umbiduna hinghanbiba akoi clinic asida sumnagi chahi 38 dagi kari su khangjadribi aina miyamgi seba tawjarakpasi ngasiga thana chahi 5 fajarakle akoi clinic asigi pandamdi puksel singna miyamgi seba tawjaba aduni private hospital or clinic hairaga miyamna achawa fees piduna layeng bangamdaba adu akoigi sida leijade atoba private clinic sida nurse amadi doctor singna anababu mitokumna loinaba amadi thaksi khasi yaudaba ikoi koinabagi mataudusu akoigi sida tawjade kanagumbana darkar leiduna mafam sida bu changaklabadi asa mangdana halan khiba haibasi aigi amasung aigi kakagi amata ngairaba pandamni adubu yamna soiganba miyoibani maram asina miyamna sebada soikiba lankiba yauragasu soiganba taibong miyoibani khalaga miyamna khoibu ngakpigani miyamgi sebagi damakta leijabani ekhoigi doctor sing nursing amadi sangai gi staff sing public yaudana sangai hingba ngamjaroi aduna aihakna aroibada thamjaningba wafamdi sangai miyamgini ason ana singini aduga mayambasu sangai gi oijage haibasini thank you mayam khoba khui thoibana hojikti mayamgi damakta refreshment kharadang sinjari mayamna akoina langjariba kharadang asi lobigani thank you special room amada naha oiba guest sing tamak puli Helena Samu ani dusu yauri Surjakantana mayamgi seba tawbudu ubada Samuna kariyam naraga Oi Helena fazaba haibasidi mipum khudingma pami nahaksu nasak fazai karino office la nungfis la ma hangnaga aibu pion la clerk la ma ohelum nong ngamre numit taw bok pulla leijage Helena chawthoi achau bobi ya launa noi sanana karino ma khungge tawbada kandana khudak tamanak changsilaklaga madam bible da hairi mathau leitaba wafamda mathau saba haibasina lambel da chaliba huigi mana laktuna singdubaga pangkhakni apangba singna asawabu phongna laukthoi aduga khangba kanba asingba singna phongdoktana tumina leiba ngami wafam sing asi yabiradi tumina leibiro yamdrabada akhoi ngasi atithi singbu bilangadabani sanana sorry hairaga tumina lukthaki Surjakantana Helena hoida onsilaga yaradra kari awarapa Helena na thawai yaunu honabirabinina awarpa leijadre adubu tawribasibu kanta karino onthoknasu thawai yobikhreda Surjakanta thausadana ahoy Samuna crorpatina seba tawrabanina pumpen hikpele adubu makhata banangdre sanana thatkhre warobiro mayam aigi damakta harau harau lingbirakbagi thagachari adudi tamo somgi thoina watpa leitrabanina asomda kakadu matomda waramnani amuk yengbusira Surjakantana laksare medam Samu pran chakna matau tami laksare medam kaina adha morasidi Helena ikana hera noi aphawi sisuni masi ngasi aina ko bobina as tumi leinaro yumda ngana gadaba wafamni Helena amadi Samu phi kamkai tumina leine mayam tindoluraga thoiba Samu bungaiduna lei Samu tholakpada thoibana ibungo Samu nahan kari karino aigri clinic da ibungo ge angang khara laklaga ichanupida kari karino toromiye karino ibungo na pambiri base Samu usit thawaidana khura aigi mising nadi karisu thoidokpa tawdomale ada somgi pion soinauduna thoibana yare ibungo matung manaw hinjilaktabana phani aisu ibungo na khangli baduni matung abuhana torokladi aisu ibungo su pharoi lengo thoiba sauna changkhre Samu khan yinglamlaga hui singduga chatkre matam khara haukraba matung noma Helena na Sanatampha halakadaba lambida ngaiduna lei Samu amasung magi hui ahum dasu yauri numitu Surjakantana sanabu puduna lakhi lambida gari mayamdu thattuna leibadu chatpa yadraduna kanta amasung sana ingangna kumtharai Helena na changsilaklaka sanada Sanatampha
nangna kantaga toina loinabasi ai pamde. Sanana yam tapna haibadi Helena haibadi ngahaka mahaka loinaba yaroi. Surjakantana karimnaraga Helena da onsilaga hairi. Ina kaira khullabasu phana chawa family dagi oirabasu misi mathau tawdrabadi hui angawbugum arembada Helena na murak thali. Surjakanta masi nupi gi warini nahak amda tumina leikho masi aigi thauni. Surjakantana haibadi Helena na haibadi nang aigi engage ni atopa nupi ga loinaba ai pamde. Sanada mu onsilaga taw nupi aingonda chelai surakanu ai sawan ganu ngasi harisina aroibo ohelu. Samuna makha samtharai nupa nang suni nasagi atopa luhonggadaba lairaba nangna karisu khangzadribi nupi sibu paukthokna basinganu. Surjakantadi pungang ngakre ngahak tumin lairuraga khana ngangduna hairei kanana hainu ibani engage ne se. Helena na noigi ahal singda hango. Surjakanta ngahak suklaga tumin lei aduga makha tarai taw Helena nangna hairi singdu achungbo oirambasu yai adubu aigi oiba wa kharasu nang tajau nanga aiga punsigi chanaroi imana hanne yengbidrasu haibe indaba machanina ipana thoi bidrabasu aine nangbudi punsigi tinsit maisit nani nangi lamchat nangi sajat nupa kharaga yaya khungra matatuga ngangni ba wangang ai nangbu tukachai sanagi makhodang pairaga gari lumda chatna chatna hairi karigumba nangonda Sanatampha lichat machet amatang oirabasu yarunabadi aina nangbu ngasi ikai khunaramgani sagi lamchat chatpa nupi oiraga nemjaningai yaudabি aduna ne nangna ngasi sa kharaga sanga toribadu sanabu gaidi insali adugo magi phaphamda lakna hairi nangbu bidi mantri macha oirasu aina aigi minai nuni phawo oininde asi haramnaga gari du thaidoklaga paikhe thauki mayamdu prok sakna lehowi. Sanatampha tumina leirambadagi wafam sibu tamo. Surjakantana yare asengba maktraba thamoi ni marakta atopa kanadaba mirem gi wana ithak hawan ganu medam adugi kanaba leite. Sana yam tapna ado wafam sina asengba oradi tamogidi ima babagi ya thangni. Surjakantana yare toklo medam garidu thongal yosilai thausilaklaga khami aduga sanabu kumthahalaraga sanagi nakong mayada tumin hairei makhoi aigi ima babane moina aingonda hu iloi habasi ai khangi medam asi hairaga sugalaga noksilai aduga sanada michi khasilamaga hui khonglaga thokre sana ngakni yengduna lehawi